Ministry of Home Affairs na kaukiba mifam aduda Manipur miyamgi ihul khangna firep lauram labadi miyamda paudamba ngamlamgadabani miyamda paudamba yadaba wafam adudi achumba warep natte haina Cocomi amadi Amuco gi maikaidigi thamlakli ngarang New Delhi da maitai naga amadi kuki gi MLA sing kauduna wari shanakhiba adugi matangda Cocomi gi coordinator TH Somarendro amadi Amuco gi president Nandoluang gi maikaidigi Impact News da wafam asi thamlakhibane Impact News ka khanana unaba aduda Cocomi gi coordinator TH Somendrona Manipur gi puwari da yamna lumna lauba nungaitaba numit amasu oiriba Black Day numit maktada mifam pangthokiba asi nungaitaba fawi Manipur da thokliba irang asi MLA masal yanaraktabadagi haurakpa irang natte kuina sem saraba matungda oihellakhiba lan asi center laingakna loishiningba matamda loishinba yabani haike India ki Chief of Army Staff na Manipur da changlakhiba mitop sing asi Myanmar da chathariba lan asina maram oiraga mathwai kanjanaba chensilakpa oibana makhoibu changjafam piba mathau tai haina thamkhiba wafam asi Cocomi na taramna okli adumakpu mitop sing asi gi refugee camp ningthina thamduna amadi mari makhong lauraba matung Manipur da thambagi mahutta laibak asigi tongan state sing da shu thambiyo haina taksilakli Tauriba posi MLA Mayamadi, Kogi Minister Mayamdu, Nakanakangi, the Tongan community singi, Varisanaga Masigi Varushelama Pura Puduti, Maduti, Otoy and Lowe Mam, the Sigi Positi, Kiki Naga, Kuki, Ministers into Kanaraga, Sipositagi with the Tia City. She could say, Kogi Mate, Naga, Kuki Mayanaka, the Hadi MLA Mayan Kanara, my mic and support on the Vitaki City, Pura, Sahika, Koikinona, Kogi, Mio Krada, Nataga, Governor Indiaga, Manaraga, Kuki Kamsing Managa, Architect engineer to Shemaga tahan giba dugumba kaino ne dumasi lusinge haragadi kanalo singede hajik masibu sem salon sathariba khoi khoi mayamna proxy warni india ai khusem na haibani na masida global india na lusinge haragadi man mai phamaga masi tobe yaroi na khoi su ground thugaraga maitai gi mathakta lan taribi tobe yaroi masi khudak te lepkadamani natraga de khoi noi na thak military crackdown torakani haragadi dum la si lorabani Amuco gi President Nandoluang na ngarangi mifam aduda Union Home Minister Amit Saha amadi Manipur gi Chief Minister N Biren saruk yakhidaba simak laibak thibane mifam asi Manipur da thokliba irang asigi waroshin puraknaba kauba mifam ne di hairaga Kanglup masel gi marakta tokhaiba miteng thamba manba maongda mifam chathakhiba achumba khongthang natte Manipur da lairiba political party khudingma ki luchingba kaubagi mahutta Kanglup te yumfam oiba MLA khara khak kauduna wari shanaba Shabana waroshin purakpa ngamloi Home Ministry gi akhanaba agenda amada khana nainabagi mahutta kuki MLA singi maikei digi makhoina taliba tokhaiba leinga kamagi firep hongloi hairabadi lanasi loishindana dumak laikhigani haike mahagna makha taraduna kuki MLA singna Manipur gi apunbagi saktamda singna rakpa wafam thamlakpada Home Ministry gi maikei digi akanba wafam thamloidaba oirabadi mifam kaubagi wahanthok leite hairakle Political party ki mifam amadi nattabane sambit pattern initiative full initiative authority work meeting amatsin by de masi state amagi manungi wathokta government gi oibada khitang aidi mapung phaw war prang khalle yamdrabada dait lobungamba responsible lobungamba Union Home Minister Amit Shah yawgadabani aduga Manipur gi Chief Minister ju yawhongadabani wako oriba warip lobungamba ani du yawdana kamaina wari saba hokdoinoba si BJP gi meeting nateba BJP gi meeting wergadi makoi party gi luchingba mana phung oiba dait loroga initiative lobjaraga Pangthok jabadi kisu kaideba sidi lebak si hoji mai hokna pithribi pumana sakanglaba adumba hana sunabagi thawdomo hoji thoiba masigi marak sida BJP gi Northeast ki in charge ni hoi masabadi MP imsu we aduna loriba daita si machi yamna tawriba thoiba wathok duga madi mayamna expect toriba tawkadu oirakadu fibam jigi lambi siga tawchoiba thawdok daita loibi midu gi khidang susanaba wali sumnagi sidi pakhang leisabi khangna hanbagi mongda una hanbagi mongda tawbagi mong lagadi yam adudi yamna ningba kaining aini